Japan Pitribida Khwaidagi Saukhatpa Khwaidagi Advanced Oiba Country Singi Manungda Challiba Country Amani Masidasu Natana Japan asi Worlda Khwaidagi Healthiest Oiba Country Amasu Oiribani Sahi 80-90 Suraba Ahal Oiraba Mioi Sing asisu Hakchang Fana Healthy Oina Labor asi Aikoina Uba Fangi Zero Crime Rate Top Quality Education Amadi High Standard of Living asi Aikoina Japan dagi Uba Fangi Japan da leiriba mioi sing asina country asibu ideal country ama oihali adubu Japan gi chawkhatlaba amadi development sing asigi marumda mioi ayambana khangnadaba dark reality amakhak lotuna leiri marup mayambu DAshil 2.0 4Ever gi anoba video sida taramna okchari 1980 gi matam asida Japan asi superpower pairakpa yabagi mawongda leiramki Japan na America asibu namthaduna Prithibigi economic asibu control torokpa yabagi mawongda laklamki America dasu Japan asina maram oiduna aduki matik yetpa khudongchadaba kaya ama oiramki problem asida base toba American movie kaya amasu puthokhrabani Die Hard, Rising Sun, Blade Runner asina chingba film sing asida matau karamna Japanese corporation sing asina America bu take over tokhiba yai haibasi udli 1980 gi matam asida Japan gi economic system asi western economic system asidagi hainingai leitana strong oiba helamki Japanese stock market sing asisu hainingai leitana wangkhatlamki Japan gi product gari na chingba electronics amadi medical product sing asisu Prithvi gi mafam pumbada sijanaba horaklamki matam adugi Japan gi miyoi sing asina khannariba asi Japan gi university singdagi graduation hek loirakpaga thabak fangduna life set toragani haiba asini maramdi Japan dadi almost job sing asi lifetime oi Japan asi 1990 fawba sida world gi second largest economic country ama oiramki matam asida Japan gi real estate asi hena wangkhatlamki stock market sing asisu hainingai letaba mawongda wanglamki Japan gi sarkar asinasu paisa asi limit leitana print torongki matam aduda Japan da loan loba haibasi yamna lainu fanglamki loan loba matamda bank sing asina loan lauriba miyoi sing aduda loan lauriba asi karida sijannagadoribano haiba fawba hanglamkide adubu nongmadi hairiba mayam asi khanghoudana mathang kairaklamki 1990 dagina 1991 gi matam asida Japan gi stock market asi 43% down chalamki real estate ki price asisu 50% hena down chalamki Japan gi asigumba sathina down chatkiba asina maram oiduna kana amatana masida invest toba pamlamkide Japan hojikti economic tiger oiramba adu segment of Asia oiramki adubu stock market down chatpa real estate handarapa haibasidi atopa country kayagi economic system dasu adumak thokpa thodokni masida karisu akaiba leite haina khalambasu yai adubu Japan gi masigi thokdok asina Japan gi generation amadi pungmang manghan kharbani Japan da leiba miyoi sing asigi corporate career asi Susoku Katsudo asidagi horai masi job hunting process amani masigi job hiring process asida Japan gi university singdagi graduation loirakpa fresher ngaktamak hire toromki candidate khuding magasi job hiring process asida makal makha kayagi interview pass toba ama mathau tai masigi tough oiba process asibu lanthokraba pass torba candidate sing asina susin koyo policy gi matung inna candidate sing asina lifetime oiba job post asi fangi karigumba Japan da job ama fanglabadi punsi chupa company asi thadoktuna atopa company da thabak toba yade masi Japan gi law di nate adubu masi makhoi gi culture amani masigi culture asi kayamuk strong oige haiba taragadi job hongdok hongjin toba miyoi sing asida thabak pinade masigi kanaba hairagadi employee singda job security asi oheli masida employee singna anytime thabak lokthorakani haibagi pakhaningai oide adubu nakal amaromdana employee sing asi punsi chupa company amada thabak tawduna amadi company na hairiba makai induna chatpa tabani 1990 gi matamdasu masigi job hiring process asimak toromki aduga ngasi su tawduna lakli karigumba masigi thabak lobagi process asida thabak fanghodaba taragadi makha tana thabak fangbagi chance asi aduki matik nemi sungfang fanglaroi haiba fawba yai 1990 gi economic crisis asida Japan gi achauba company sing asina makhoi gi employer hire tobagi process asi freeze tawsilamki
हाइबदी कंपनी सिंग असिना सही तरागा हुमदोय असि मी अमता लौरमखिदे मसिगी पीरियड असिबु जापान एम्प्लॉयमेंट ISS हाइरगजु खंगने 1990 की मतुंगदा ग्रेजुएशन लोरकपा मियोइसिंग असी 2004 फाउबदा थबक अमता फंगलमखिदे अदुगा 2004 दा कंपनी सिंग असिना अमुक थबक लोगबा होरकपददी 1990 दा ग्रेजुएशन लोइखिबा बेस अदुदी 2004 ददी सही 19 सुरमखि अदुगा जापान दा लेरिबा कंपनी सिंग असिनासु मखोइबु हायर तौबा थबक पिबा असि पामलमखिदे मरमदी जापान की कंपनी सिंग असिदी फ्रेश ग्रेजुएट खक्तमक हायर तौबा असिगिनी मसीगी जेनरेशन असिदा मांगलिबा असि मियोय करोड़ अनि हेननी मसीबु लॉस्ट जेनरेशन ऑफ जापान हाइरगसु खंगने मसीगी लॉस्ट जेनरेशन असिगी मियोय खरदी लो पेइंग जॉब तौदुना लेरी अदुबु मियोय अयाम्बनदी मखोय मखोयगी पेरेंट्स सिंगा लेदुना पेरेंट्स सिंगदा डिपेंडेंट ओइदुना हिंगली हाइबदी सही 19 सुरबा मियोय करोड़ अनि हेना ngasi मखोय मखोयगी पेरेंट्स सिंगदा डिपेंडेंट ओइदुना लेरी हाइबनी मियोय खरा अमदी हिकी कोमोरी ओइदुना लेरी हाइबदी जेनरेशन असिगी मियोय खरा अमदी थौदोक असिदा हेना डिसअपॉइंट तौखिबा असिना मरम ओइदुना मसाना मसाबु सोसाइटी असिदगी कट ऑफ तौदुना लेरी मखोय सिंग असि मियोय कना अमतगा उनदबा वारी सानदबा अमदी मपान थोक्तना इमुंगदा लेरिबनी मसीना जापान की अनिसुबा प्रॉब्लम अमा अमुक ओहेल्ली जापान असी वर्ल्ड की ओइना ख्वाइदगी हेल्दी ओइबा कंट्री सिंगी मनुंगदा चल्लिबनी जापान की 30% पॉपुलेशन असिदी सही 60 की मथक्त लेबा अहल ngaktani मरम असिना जापान असी सुपर एजिंग कंट्री हाइरगसु खंगने सुपर एजिंग कंट्री ओइरिबा असिगी अचौबा मरम हाइरगदी लॉस्ट जेनरेशन ऑफ जापान असिना सुनी लॉस्ट जेनरेशन असिगी मियोय अयाम्बा असिना फाइनेंशियल स्टेबिलिटी लेथबा असिना मरम ओइरगा लुहोंखिदबा अदुगा मियोय करोड़ अनीना सेमलकदबा फैमिली मसा मसु सिंग असिसु सेमलखिदबा असिनासुनी मियोय कया अमनदी ngasi सोसाइटी असिदगी कट ऑफ तौदुना लेरी अदुगा मियोय कया अमदी वखल लेना नादुना डिप्रेशन तौदुना सुसाइड तौखिबसु यावी जापान की हौजिक पालिबा गवर्नमेंट असिना लॉस्ट जेनरेशन असिगी कंसर्न कया अमा लेप लेतना तौरी अदुबु मखोयगी जॉब कल्चर फ्रेश ग्रेजुएट खक्तमक हायर तौबा अदुगा पुंसी चुप्पा कंपनी अमा खक्तदा थबक तौबा असिना मरम ओइरगा लॉस्ट जेनरेशन बेस असिगी कानबा कया लेरमखिदे मसीदसु नतना हौजिक फ्रेश ग्रेजुएट लोरकपा मियोय कया अमा थबक फंगहौदबदगी लॉस्ट जेनरेशन असिगी मनुंग चनखिबा मियोय कया अमासु लेरी मसीगी जॉब कल्चर असी जापान की गवर्नमेंट असिना होंदोलखिद्रा नत्रगना असुम लेखिद्रा हाइबसिदी मतंगी मतुंग इन्ना खंगलक्लगनी जापान की जॉब कल्चर असिदा मरुप मयांगी मोड करी लेबगे हाइबदु कमेंट सेक्शन दा कमेंट तोबिरमु मयांगी दमक्ता अनोबा वीडियो अमा अमुक पुदुना लाक्सगे।